Board of Secondary Education Manipur Bosem na lauduna chathariba HSLC examination da mahiroi singna nattaba pambai sizinage yade haiduna exam center da nungna thomduna landakrai oza nupi ama yauna school gi chowkidar asopan nangkhibaga loinana school gi pochai kayasu akaya toy thokhalam khre haidi Thaudosi Thaubal Ningombam da leiba Evergreen Flower School da exam center tariba KM Blooming Higher Secondary School khabo ki mairoi singna exam lorba matung da nungna thasinduna amangata thokhalam khibani hairi Thaudosi matang da school asigi oza mana phongdorapagi matung inna ngasi Manipuri subject thokpa numita bosem gi team laktuna yengsilam khi yamna section na exam adu chathabana maram oraga mairoi singna nattaba pambai sizina bangam khide Exam loraba matung da khanghaudana mapandagi mairoi singna nungna thumlakhibani thaudo aduna maram oraga nungna panbadagi oza nupi ama amasung chowkidar asopan nangkhi amadi school asigi pochai kaya akaya toy thokhi hairi Board ta tainaba ngamdraga board minute nga phading da sakhibani sir board ta tainaba ngamdraga akoina siese thupcharaga leiringai matamsida moina tharakkiba nungji sir hoje akoi chowkidar masama hoje ji makol ahum ni police ade akoi wazan pi lengjum da pal akoi waza headmaster na ko za center na hes adu da dis hoiba tare siese di mangba ya di sa no waza sing hairaga sidagi na akoi strong room pura ko akoi da hummaga chatkiba nung mayam sa uppa ga ta ngaktani akoi waza sing je akoina haijening midi sa akoi de bekha ta ba kire akoi wan di invigilator se akoi ngasi de waza sing koi tasari ba akoi tara ga tare se ko tha se ge sa aduga akoi ki school bu mix thine na ba hoji Facebook page ama da thagat biri ba ko se sisu sa nang tang keno thigat piyo akoi phabiyo